Scheduled Tribe ki hak asi lamdam asi yelhoumee khaktada pigadabani. Taranipan shuba chahi chada Atoppa Leibak Tagi Changlakhiba Kuki Sing ST ki lista Yaohanba haibasi Achumba Natte haina Federation of Haomee na phongdorakli. Hiramasi ki matang na Federation of Haomee ki President Sapamcha Jadumani na thadorpa cherolaman hai. Kuki Sing na phangliba ST ki hak asi pifam thokti haina mari lenaba authorities sinda Federation asina taksinduna lagli. Masige iroinana Kuki haiba furubasi ekoi punna khangminabagi matam yaure. Makoi asi kanano haibado authority na mayek sengna taktaba maramna ST ki lista yaukraba Kuki Sing na thairaga any Kuki any mizu haiba wahi ani asi ST lista ki lokthokna na ba wafamda oina government chatle. Masige miyamgi apambagi mayokta apangbasi bani. Kuki Tribe Group asida kanabu Kuki oigadoribano haibasi Kuki gi CSO singna masagi furuki ayaba yauraga athubada mayek sengna khanganfam thoi. Kumja lising chamapan yang kai taruki October tangkun gamapan da thokiba Indian Constitution ki modification order amada yelhoumee nattaba sing ST ki lista yaron ki makoi sing adudi gangte mar paite ralte simte sute thado wifi jo amadi any mizo lusai tribe sing asane amaromda scheduled caste amadi scheduled Tribe Order Amendment Act 2022 da any Kuki haibasi entry number 33 da yauri Mate Tribe haibasi na Constitution ST Order Amendment Act 2011 da yausalakpani. Chen Kuki jo haiduna Manipuri saidangliba sing asi yellow furuki manung chandaba maramna makoi sing asi mayek sengna khangminaba mathau tai haina cherol asda makha tarakli.